Internet hariba asidagi kana kanaraba ipau information kaya ama fangpata natana nungai-nungairaba community kaya ama su lairibani. Miyobada kanaba piba technology khudingmaki afaba fattaba leibagumna internet kisu fattaba site kaya ama lairi. Hariba fattaba mayam sigi manungda trolling tauba natragana troll hariba asisu amani. Kanagumba mi amakhakna topic amaga sungchan chanadaba mongda comment pirakpa pariba mi aduda sauningba natragana nungaitaba fauhange haibagi aim sida comment irakpa targadi hariba mi adubu akhoina troll haina khangnagani adubu troll khudimak asi fattabadi natte khara amadi mayamna nokninggadaba karantaba makhangi comment pibasu yauribani aduga nakal amaromdana pariba mi aduda yamna ka hina thamoi sokadaba mi mabukning nungairadaba makhalgi comment piba kaya amasu yauribani Sigumba makhalgi troll sing asidagi ngakthok chanabagi damakta content creator khara amadi comment disable tawragasu thamnari. Study amagi matung inna internet users ahumgi manungda amanadi sigumba makhangi online harassment asi thengnei haijaki. Scientific literature gi matung inna trolling gi chapchaba term asi online malicious behavior haina khangnei. Sigumba makhalgi minungsi yaudaba mawongda yamna tathi tawaina chaibirakpa haiba asina victim kharadadi yamna ka hena sokpa tumba yadaba masana masabu hanthana khanjaba depression tauba amadi suicide tauba fauba yauribani 2019 da the Australia Institute na laukiba estimate amgi matung inna trolling na maram oiduna miyoibagi haksel da sokhankhiba masina maram oiduna ana layengba amadi lakadaba income mangkhiba adu pulapna paba matamda 3.7 billion dollars ki amangba thingnakhi hairi Thagalakliba post natragana lakliba comment amabu troll ni natraga troll nate khangthoknabagi damakta ai khudam changdam kara haijaramge Ahanbada troll amana pamliba asi pariba mi adugi mathwai shohanba natragana sauninghanba adubuni mi aduna hairiba wa adubu yaningde natragana mi aduna hairiba adugi asoiba adubu point out tawbagi mahutta mi aduda direct attack heta tawgani makhoigi target asi mi adugi feelings adubuni ani subada troll sing na sizinaba wahi sing asi yamna ka hen henjinba makhalgi wahi wata oigali ahum subada makhoi sing asi grammar amadi spelling su yamna langali hari Adu oiba taragadi akoina hangbaya wafam asi troll sing asina karigidamakta nungaitaba migi mabukning shokadaba comment sing asi thawaina iribano haiba asini 2004 da social media sites kudam oina harabda Facebook YouTube asina chingba amada tholotringe gi mamangta John Suller hariba scientist asina online da mi amaga sak khangnadaba sak unadaba asina maram oiraga wari shanaba matamda chekshilakdaba komthorakpa asibu taknanabagi damakta anoba term amakhak puthokchaki hariba term asibu mahakna the online disinhibition effect haina kauki John Suller na habigi matung inna internet seasonary ba missing asi makhoina asengba taibangda atopa mi amaga loina ba mong dudagi khena ba mong da internet ta makhoi gi behavior asi oigali hari John Suller gi matung inna online disinhibition effect puthokhan ba factor taruk lei ahan bada dissociative anonymity Harba asigi matung inna akoina internet ta akoigi sak asengba asibu lotsilaga atopa miga comment thanaba matamda phanayamna athiba wahi wata sizinaba tarabusu akoigi internet gi identity aduna amani akoigi asengba identity duna amani haidana anisi mari leinadabagi mongda khalhanbaduna maram oiraga akoina online da toriba thabak adubu akoina asengba oriba ai adugi daitanate haina khanjaba yahalli anisubada invisibility Wari sanariba mi masel amana ama unadabaduna maram oiraga amana amagi body language amadi eye contact tawnaba yadadabaduna maram oiraga ikai hanggoiba amata leitana hainingbata haiba ngamhalibani ahum subata time disconnect natragana asynchronicity hariba asini Masina haibati atopa mi amakhakta response piba haiba asi khudakta pidaba taragasu aina khumningba matamda response haningba matamda hanba yaba asini khumningba matamda khumba yarabanina aikoina karamba wahi sizinaraga kari hairaga mi adubu nungai haloidage haiba asi khandabagi matam panghalibani mari subadana solipsistic introjection hariba asini aikoina internet ta sakhangnadaba mi amaga wari shanaba matamda hariba mi adubu aikoina aikoigi wakal asida mi adugi khonjal sumaina toramgani magi mong matawna sumain toramgani haiduna wakal asida character amagumna sagatjadoribani mataw asumna hariba mi adubu asengba mi natabagi mongda khalhangadoribani masibu akoina dehumanize toba haina khangnai Manga subadana dissociative imagination hairiba asini masigi matung ina akoina internet ta atopa miga wari shanariba tawnariba interaction khudingmak asibu asengba taibang amada thokpa wari shanaba amagumna khanbagi mahutta bhapna sagatjaba happy fantasy amada thokpagumna khalhali taruk subadana minimization of authority
Online da sanaribe warising kanagumba amana akaiba mongda mingonda sokhanba yaba mongda wangangpa matamda mabu monitor tawinabagi damakta authority figure ama leitaba na maram oiduna mising asina ngangning bata ngangbata akiba faudribagi maram amasu oribani. Online survey amagi batung inna respondent 60% ti mawong ama natraga amada atopa internet user singa interaction tawi hajaki. Kudam oina haribada comment thanaba asina chingba. Hariba 60% sigi amuk manungda 5% amati atopa misingbu troll tawba haiba asi makoina yamna enjoy tawzaba amakhakni haizaki. Masigi data sidagi ekhoina haiba ngamliba asi internet commenters mayamgi manungda troll gi masing asi yamna nemi yamde haiba asini. Scientists singna trolling gi maramda hena khangnanabagi damakta internet pu sizinariba mi lising amaga jani study tawba matamda troll tawriba mising asida chenba fatabugun haibati dark trait khara khangba ngamkhre. Trolling tawraga nungaijaba mising asi psychopathy, narcissism amadi sadism gi changwangi. Psychopathic trait chenba mising asi minungsi yaudabata natana makoina atopa mida akaiba tawruba tarabasu makoi asi maral leiba mini haiba asi makoina sukya yazaroi. Trollsing asi empathy gi level yamna nemi habati atopa mising asina kari feelings phoramgani makoi sing asi aina si hairurgadi nungai gani natraga nungai roi haiba asi khanthajaba ngamjade. Narcissistic oiba hairakana masana masa adubu oiriba thaktudagi yamna ka hena wangna khanjaba masina maram oiraga mahakna internet ta chairiba mi adubu jepham thue yamna thina haibada matik jaraba mini haina khanjaba. Sadistic oiba hairagana thawai panba jiba natragana mi amabu awaba piba matamda nungaiba fauzaba adubani. Social scientists singna broken windows theory haidana mingthonba theory asisu trolling gi concept asida pusilakpa yai. Theory asigi matung ina kanagumba kharana mi amagi thongnauda nung thomjinba natraga thugaiba horamba targati hairiba thongnau adu atopa mi singna nung thomjalaktuna hena thugainabagi chance wangi haiba asini. Internet ki matangda amung laagadi karigumba mi kharana hanadagi trolling yamna tawba horamba natragana fazadaba comment kya ama thamba horamagadi anauba laiba mi singnasu athiba comment kya ama thanambagi chance wangi. Masana masabu thak hantana khanjaba phagalakliba natragana mai paklaba mi singbu kalakpana maram oiduna makoi sing adubu chingtharaga masama thantana khara wangkhatjana khanjaba mi singnasu trolling tawgali. Troll sing asi kanano makoi sing asi karamna wakhan khali haiba asi khanglabanina makoi sing asibu matau karamna loinagadage haibagi matang asida amulak jarage. Ningsing bigadabdi troll sing asina pamliba asi adombu sauhanba nungai handaba adubuni. Maram aduna karigumba makoina thamlamliba fazadaba comment sing aduna adombu nungai taba fahanba taragasu makoi sing aduda khanghan uhandabana khwaidagi fai. Makoina ngairiba asi adomna yamna sauna nungai tana khumlakba comment adubuni. Akoina makoida response bidaba matamda makoigi power asibu lokthokpibaga chap manaribani. Makoi sing adu lefam chapam khangdaduna prok chakchagadoribani. Karigumba makoi sing asika manabidaba taragasu hena sathiba mongda comment amadi troll torakpa taragadi makoi sing adubu ban natraga block tokthokibane hena phai.